back to my channel. Ngasi sumayang gidamak na video ang kalanya lang sari pamang video sing the like to share to comment to sing yam taga chari. Adu ang ngasi di han dagi top pa ama kami to bisa. Tang. Sini ngasi to dise si se kana won to ga hantana yengba de usi to kami to jade ngasi di prank nate experiment se kamai to beda manipur da chen chawa digi kam hawala gi habdo yeng no gidang to ngasi ai si line man amo idoine aduga ngasi gi numite yengase mo khobo kam lebno aduga mo patabo kam lebno habdo chalaganda yengase hojiki onedi tabase kena BT Park tane amta tendi raga da. Maning daw di BT Park ba? Ado amta ado chat padu kyan ta de bako. Ko da magala ko ne bako. So. No ikai de gino. Ako yo. School de yung tum da kyan. Kay school na. Easy. Easy ko. Kai din da. Ay Yurembam de gine. Yurembam ka ba de? Yurembam kawang ni kay di. Makai kai da kusi Yurembam. Ito na ko. Dari. Ito ko. Actually, I'm not a blind. Thank you so much for the experiment. I'm not a woman. I did Sumaina. At for experiment, I Manipur the Sumaina Kamina. So can have a lay no. You want to come into one to get on to the one. Thank you so much. Yam cherry. Help me. 25 you go. Thank you so much. I appreciate it. My God, much my matung the Sutarakpa, me the Heidi Lakpaka and the Atopa. I don't meet Heidi Swine blind men that I'm not about Atopa contact Palaka, could take pay, take Makato on the Veneta, making a Daradi, Mana. I remember them. I think I'm over. I do them at the door and over. Thank you. So that camera living. See you. Thank you. From the soup. Thank you. So, apa ki channel do tingtong idi hai ba ka excuse me Ay, kana manyan da bang biyo ba? Kaya na. Ay do, lambi da hong kang da ba? Kana ba nang takya si get lay do. Chuan ba? Tang tin bi yang ada. Tin bi. Okay. Heng tok sa ba ma de? Thing. Kay lam da sa toy no. Remember sa ka don. Sira kay daw balak pa. Ay, kana ma check ko wala ko ne ba. Do. Thank you so much. I am Dr. Che. Thank you. I honestly I do kay experiment ang ko tawag jaban ne ba ko. I am cheng ba kitchen jong sa ay lay sida. Ado kaso public reply diga phang de. Thank you yam mga jay. Ado kana mo sa jige.
thank you sumaina matungdasu dum mateng pang boibiyo aduga tungda lakada punsidatu song punsida my part boibiyo do ai se pn se ko ko sa chan thank you aduga ada camera lai asi hotel si to si hai to Sign tàu được à? te hai dang to biyo Cái đó nữa. sige sida to sige ja tang tang galo okay sige pagi to tong idi na channel ma lai thank you so much yang ajar Tengah bigo. Tengah. Hostel chẳng đâu có gì bộ tăng một tiếng không thì nghe cả hostel ra hostel ra này còn cái này là hostel chắc chịu bộ nâng cái được nhỉ ha seven lemon đấy nâng cái mình đó sana thôi cái năm đấy nào thôi chơi đấy nhỉ bộ ok thank you so much. Ay do utang mana tayo ka? Ay do. Kita mingan ako. Kaya to ne, pay experiment naman ko to ne ko. Sumay na kana ko masjid nang suramani ay na ko do tadra. Ada moy dum tadra ay moy pula ka ngang mana tayo ko. Moy tasan na so chakidra. Ang moy kasim takan malay tiyo do sumay na chen chaw ko se adum to biyo matong da so aduga matong tarak ko da so dum ating pang biyo ko. Aduga koy YouTube ki channel dagi hai tare koy ting tong idi na malay experiment na te prank to bane koy na yam nungai ado nga sigi nimita sumaina peda sana to ka tinga sam nungai ba ado punchi da mai pak koy view do tung ji punchi la ka da so sumaina dum mateng pang ngam boy yam chamba khudol ne sigi pen che sina pai raga na tung da su ningona sumaina mateng pang bagi pangal sa koy thank you so much ado ga koy cameraman si awai ba ko cameraman hai tang do bi put tang hai对。而且hostel的这个都没有hostel不那个挺这个的对的而且活动很的啥个这就好这个可以的yumdahan ko nyo ba? Nandito lang ko ba? Kaya kumain na, lang nyo, kaya chin mo suman. Hindi ko agad. Ang tanong so, nasiya makito ka man ini. Nanti na mo lato ka. Talan dia mo ba yan? Wala ko pala. Dari kita kan kita hari kaya yung no yun mo na yun yun yung kaya din kasi kansi po lagi masay do sila tawa malako na ba ada mayam sungay na ada keng tokter ada nang na thanda handero kana handeno ay thanda dum halagi Atal kana timbira muraba na yung nogo ya ni da asi lan tho di dum khang na da dum nung ti dum lak pan na dum khang ni ba khang na thanda ka mai lai ngo ba masai bu di ma na ba to ga lai ba ada moi do lau ga lak ke di hairam ba ada moi su phone bu di to ra me nang bu man de na phone de yum da to da yum da jo pra to ta ba to ko ga lai
ꯁꯤꯗꯩꯗ ꯒꯥꯔꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯅꯤꯗ ꯁꯤꯗꯩ ꯑꯗꯨꯝ ꯈꯪꯒꯅꯤꯕ ꯑꯣ ꯑꯗꯨꯝ ꯌꯥꯏ ꯍꯣꯏ ꯅꯦ ꯍꯣꯏ ꯑꯣꯇꯣ ꯋꯥꯏꯕꯤꯔꯝꯃꯨꯔꯥ ꯍꯥꯏꯕ ꯑꯣꯇꯣ ꯋꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤ ꯌꯥꯅꯤꯌꯦ ꯈꯪꯗꯦ ꯊꯦꯡꯕꯨꯗꯤ ꯊꯦꯡꯒꯗꯕ ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯅꯤꯕ ꯅꯇꯣꯝꯗꯕꯣ ꯍꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯗꯨꯝ ꯌꯥꯍꯜꯂꯒꯦ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯆꯠꯂꯨꯀꯣ ꯑꯧ ꯍꯣꯏ ꯑꯗꯣ ꯅꯦꯍꯣꯏꯗ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦꯕꯀꯣ ꯑꯩꯗꯣ ꯑꯁꯦꯡꯕ ꯃꯤ ꯇꯥꯡꯕ ꯅꯠꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯦꯍꯣꯏ ꯊꯦꯡꯅꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕ ꯑꯃ ꯌꯦꯡꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅꯕꯨꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯒꯤ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯤꯉꯣꯟꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯣ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯑꯗꯩ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯤꯗꯤ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯤꯁꯦ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯆꯠꯅꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯗꯣ ꯑꯗꯩꯗ ꯀꯌꯥꯝ ꯄꯥꯡꯖꯥꯠꯅꯣ ꯍꯥꯏꯕ ꯑꯃ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯤ ꯃꯌꯥꯝ ꯂꯩꯔꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯗꯅ ꯁꯨꯃꯥꯏꯅ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯁꯤꯒꯤꯁꯤ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯈꯛ ꯇꯧꯕꯅꯦ ꯃꯥꯏ ꯄꯥꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯈꯟꯗ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯅꯣꯏꯅꯗꯤ ꯎꯔꯝꯗꯕ ꯌꯥꯏ ꯑꯥꯗ ꯆꯤꯡ ꯑꯍꯥꯡꯈꯛꯇꯤ ꯂꯩ ꯁꯤꯒꯤꯁꯦ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯈꯨꯟꯇꯪ ꯍꯪꯉꯛꯄꯤꯔꯣ ꯈꯨꯟꯇꯪ ꯍꯪꯉꯛꯄꯤꯔꯣ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯅꯪꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯀꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯗ ꯐꯔꯦ ꯑꯐꯕ ꯑꯣꯏꯔꯣ ꯌꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯕꯁꯤꯡꯗꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯅꯤ나 ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯒꯗꯕꯅ ꯍꯥꯏꯈꯤꯕ ꯑꯗꯩ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ ꯌꯥꯝ ꯇꯧꯋꯤ ꯌꯥꯝ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯅꯤꯡꯕꯅꯦ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯁꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯁꯦꯡꯕꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯁꯨꯝ ꯈꯪꯗꯕ ꯃꯤ ꯆꯪꯁꯤꯜꯂꯀꯥꯟꯗ ꯋꯥꯔꯤ ꯇꯧ ꯁꯥꯕꯗ ꯑꯩꯁꯨ ꯅꯔꯚꯁ ꯆꯠꯂꯦ ꯑꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯒ ꯁꯤꯡꯗꯣꯛꯆꯧꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯊꯤꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯗꯨꯒ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜꯗ ꯐꯥꯎꯕꯤꯌꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯄꯣꯛꯄꯤꯌꯨ ꯀꯅꯥꯒꯨꯝꯕ ꯁꯣꯟꯕ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯁꯤ ꯑꯩ ꯃꯤꯠ ꯇꯥꯕ ꯈꯛꯇꯪ ꯅꯠꯇꯕ ꯈꯣꯡ ꯇꯦꯛꯄ ꯈꯨꯠ ꯇꯦꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯉꯝꯖꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕ ꯑꯍꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯎꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯩꯁꯤ ꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈ꯭ꯔꯤꯕꯁꯤꯡꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯤꯡꯇꯣꯡ ꯏꯗꯤꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯒꯅꯣꯔ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯒ ꯄꯥꯡꯗꯕꯤꯗ ꯆꯠꯈꯤꯕ ꯌꯥꯎꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯖꯗꯦ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯤ ꯁꯤ ꯈꯛꯇꯪꯗꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯕ ꯅꯤꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ